नुंगाइब मिकुप हाइब तारे मरमदि कइनोदा अइना मसीदगी सही 15 मु अइना लेबाक सिगी नेना सिंग तमगी अइना अंगम खर चेंजे अदुबु चेलगसु अइसे थोदोना अइमोदा पावर लेतबा अदुगा सेम थुम फिबम वाबनिना अइ कइसु लेबाक मियामगी दमक्तदे अइ मसक थोबा तौबा ngamgide aduna handaki sigumba ekoi center gi leader sing adigi state ki ekoi leader sing maruna honorable chief minister Sri N Bireng magi council of minister sing adigi magi honorable minister sing donana adigi MLA sing adigi koi atopa koi NPA ki koi leader sing adigi party ki president singbam koi loina koi mayam punamaki samna habdo koi mogi कार्यकर्ता पुनमक अखोगी पुनमकी मपानदगी ngasi sumaina aina mai pakbo phongjese aina matam sangna tawba ngamaktaba mayamdo ai handaki tawba ngamgadra haibigi acheba thajabdu da ai yam nuaiba amasung haraubado ai phongje mai pak kari karam thabak siloda mai pakire MP oi tawgena khanba kogi thabak chap chana ai si tawge haibade hojimaki de haibu kitang aingonda luna thoi adubu aina sahi 15 sida aina tawningba mayam ama legi singam sung tamgi madugi manungdagi ai karamana hana kogi han paikhatsige haibade kitang ai khallaga tawje ngasigi mi khallasi soidana mai pakpi kani haibagi posi hana thajaba lebibra asi hoi hana yam thajarame adubu ngasi nongni manungda koi political development phalau lakhibse masida ai mati ama ai nusa thirui adubu sogi thawjal haigadra adu mayam punamaki hona bibadagi ngasi se smaina mai pakna kogi yam masing hen haiba tare mai pak pani adama civil society organization gi ko ai yelakpa ma leibase masing mata de kari kari habini masi kainoni kogi 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 democracy na ko democracy to khaining bado dum haibani ne adumai lawje aduna kanu tawje aigi adum aigi tawgadaba singdo adum hen ai mai